ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯥꯏꯕꯣꯛꯀꯤ ꯃꯔꯤ ꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯃꯔꯣꯝ ꯑꯃ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯃ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯛꯈꯤ ꯃꯁꯥꯗꯣ꯫ ꯃꯗꯨꯗꯒꯤ ꯃꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ "ꯏꯆꯥꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯧꯒꯠꯂꯣ" ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯇꯥꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯃꯃꯥꯡꯗ ꯎꯅꯔꯨꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯅꯤꯅ ꯃꯥꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯛꯑꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯅꯤꯗ, "ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗꯤ ꯑꯩ ꯉꯝꯃꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯃꯩꯔꯥ ꯀꯛꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ, ꯅꯪꯁꯨ ꯂꯩꯌꯨ." ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯃꯅꯤꯗ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯆꯐꯨ ꯑꯍꯤꯡꯕ ꯃꯆꯥ ꯑꯃ ꯎꯆꯥꯟ ꯃꯩꯔꯥ ꯍꯥꯞꯆꯟꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯨꯖꯥ ꯇꯧꯗꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯃꯗꯨꯗ ꯃꯅꯤꯒꯤ ꯌꯨꯝꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯃꯥꯏꯕ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯐꯠꯇꯕ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯕꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯗꯤ ꯑꯩꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯠꯇ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯕ ꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯏꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯐꯥꯎꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨ ꯅꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯥꯟꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯗꯨꯅ ꯂꯩꯔꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗ ꯃꯅꯤꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣꯖꯥ ꯃꯥꯏꯕ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯃꯕꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯃꯈꯥ తాꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯄꯥꯡꯒꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ, ꯃꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯨ, ꯑꯩꯒꯤꯗꯤ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤ ꯃꯥꯏꯕ ꯑꯗꯨꯗ "ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯦꯟꯗ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯒꯤ ꯂꯥꯏꯕꯨꯡ ꯃꯃꯥꯡ ꯌꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯁꯨ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯏꯁꯣꯔ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯒꯦ? ꯅꯊꯃꯣꯏ ꯑꯗꯨꯛ ꯁꯣꯛꯅ ꯊꯧꯅꯤꯖꯔꯤꯕꯗꯨꯕꯨ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯅꯤꯁꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯥꯏꯕꯨꯡꯗ ꯃꯆꯥ ꯑꯃꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯕ ꯆꯠꯄꯗ ꯂꯥꯏꯕꯨꯡ ꯑꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯔꯛꯈꯤꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯃꯥ, ꯅꯆꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯔꯦ꯫ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯔꯦ꯫ ꯏꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅꯗꯤ ꯃꯅꯤꯕꯨ ꯃꯁꯛ ꯀꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯑꯩꯅꯗꯤ ꯏꯆꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯐꯔꯦ, ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯏꯃꯥ, ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ, ꯀꯔꯤꯅꯣ ꯍꯥꯏꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯅ, "ꯏꯃꯥ, ꯅꯆꯥꯒꯤ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯗꯤ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯃꯥꯗꯤ ꯑꯐꯠꯇꯕ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃꯒꯤ ꯁꯥꯌꯣꯟ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ
ꯇꯨꯝꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯅꯧꯅ ꯆꯪꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯅꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯏꯆꯥꯕꯨ ꯁꯛ ꯈꯪꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅ ꯋꯥꯔꯧꯕ ꯇꯧꯒꯅꯨ ꯃꯥꯏꯕꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕꯨꯡꯗ ꯂꯩꯕꯥꯎ ꯆꯦꯟꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯣ ꯅꯈꯣꯏꯗ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯥꯗꯣꯡꯗꯨꯅ ꯏꯆꯥ ꯏꯅꯥꯏ ꯅꯈꯣꯏꯒꯤ ꯇꯨꯡꯃꯥꯡꯗ ꯊꯣꯔꯛꯀꯗꯕ ꯏꯁꯣꯔꯅ ꯄꯥꯎꯖꯦꯜꯂꯝꯕꯅꯤ ꯐꯔꯦ ꯅꯪꯒ ꯍꯧꯖꯤꯛꯃꯛ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯇꯨꯅ ꯃꯅꯤ ꯃꯥꯏꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯅꯤꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯪꯕ ꯉꯝꯃꯝꯃꯤ ꯃꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯃꯅꯤꯒꯤ ꯅꯨꯄꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯀꯞꯄꯝꯈꯤ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯅꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯄꯨꯁꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯂꯩꯃꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯝꯈꯤ ꯃꯗꯨꯗ ꯂꯩꯃ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯈꯠꯂꯛꯈꯤ ꯃꯁꯥꯗꯣ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯤꯍꯤꯡ ꯆꯥꯅꯤꯡꯉꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯂꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯁꯥꯐꯣꯡꯂꯛꯀꯗꯕ ꯃꯇꯝ ꯀꯨꯏꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯃ ꯆꯪꯂꯤ ꯃꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯁꯨ ꯑꯩ ꯏꯇꯣꯝꯗ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩꯒ ꯂꯣꯏꯅꯕ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯑꯩ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯀꯦ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯪꯂꯨꯔꯅꯨ ꯃꯥꯒꯤ ꯊꯣꯡꯀꯥ ꯑꯁꯤ ꯆꯦꯠꯅ ꯂꯣꯟꯁꯜꯂꯨ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯅꯁꯥ ꯅꯁꯥꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯃꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯔꯁꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯤꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯂꯩꯃꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯏꯃꯥ ꯕꯕꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯃꯅꯤꯒꯤ ꯅꯨꯄꯤꯅ ꯃꯅꯤꯗ ꯏꯆꯥꯅꯨꯄꯤ ꯍꯧꯒꯠꯂꯛꯑꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯕꯨ ꯀꯧꯔꯤ ꯃꯥꯅꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯍꯧꯖꯤꯛ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯅꯠꯇꯦ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯇꯝꯅꯅ ꯁꯥꯟꯅꯔꯛꯄꯅꯤ ꯈꯜꯂꯝꯃꯤ ꯃꯗꯨꯅ ꯃꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯈꯣ ꯅꯪ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯍꯛꯆꯥꯡꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯨꯕ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯑꯗꯨꯒ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯪꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯈꯤ ꯃꯅꯤꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯏꯃꯥ ꯅꯆꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯃꯅꯤꯒꯤ ꯅꯨꯄꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯋꯥꯅ ꯍꯥꯏꯖꯔꯛꯄꯗꯨꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯥ ꯑꯗꯨꯗ ꯊꯤꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯀꯥ ꯑꯗꯨꯗ ꯆꯪꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯅꯤꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯃꯅꯤ ꯅꯆꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯖꯔ ꯐꯥꯎ ꯅꯪ ꯄꯤꯖꯗꯕ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯃꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯛꯃꯟꯕꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯊꯣꯏꯕꯤ ꯕꯕꯥꯒ ꯃꯃꯥꯒꯅ ꯅꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯔꯛꯂꯦ ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯆꯝꯕ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯁꯥꯍꯤꯡ ꯏ ꯇꯩꯕ ꯆꯤꯟꯖꯥꯛ ꯄꯨꯔꯛꯇ꯭ꯔꯤꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯂꯨꯔꯥ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯃꯅꯤꯒꯤ ꯅꯨꯄꯤ ꯃꯅꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯄꯨꯛꯊꯟ ꯊꯜꯂꯝꯃꯤ
Aduga manina magi nupida sumna hairami. Yengu. Aina nangonda haidra. Ka asigi manungda leiribasi ibani gi icha nupi leima nati. Laijani. Aduna ibani ka asigi manungda sangba yade haiduna. Asumna mani magi nupiga ahing adu kina yamna wana lelami. Aduga nong hek nganbaga mani magi nupiga thonganda thoktuna ima maibi adu bungairamki. Ngahak leiraga ima maibi adu maga lai seba phangminaba miyoi ani amaga makhoi ahum laki. Aduga leimagi ka adu thong hek hangtokpaga leima phamungda leiramkhidi. Madudagi makhoi magi kada koiti thirami. Adubu ngahak leiraga phamung kangdol adugi makhada kanagumba miyoi ama leibagi mawng ama tawrakhi. Makoisu phamung kangdol adugi makhada paktaduna yenglami. Adubu ikhang khangaudana phamung makhadagi leima sansaduna mani tamna chongsalakhi. Aduga manigi makhori charamadu kanna melakhi. Madudagi leimabu manidagi singthoktuna leimagi masadu magi phamungda thauri thuduna kiselami. Aduga ima maibi aduna manigi sumangda laigi thoram pangthokpa horami. Asumna laigi thoram pangthokpa hek horokpaga leimagi haksangdagi laijagi thawai mirel adu paithorakhi. Aduga makoina laigi thoram pangthokliba adomda laktuna ima maibi aduna purakliba miyoi amagi makhori charamadu kanna melakhi. Madudagi ima maibisu puklaungna hogalaktuna laigi oiba uchan maset ama puthoraktuna mai manung aduda langsilami. Madudagi mainung adudagi maikhu khara thorakhi. Asumna maikhu manil adu tabadagi mafam aduda leiramba laijagi thawai adu chatkhirami. Asumna makhatana laigi oiba thauram adu pangthokpa horami. Aduga manida ima maibi aduna leimagi manakta sangu aduga masada lengkhotpagumba tawrakpra yengu hairami. Manisu masanupi leimagi kada sangduna masanupi leimagi masada yenglami. Adubu lengkhotpadi karimata tawrakti. Asumna laigi thoram adu phanakuina pangthoklaphaw leimagi thawai mireldi hojikphaw magi hakjang polangda changaktri. Madudagi ima maibisu phuklaungna hogalaktuna leimagi kada changakhi aduga leimagi masada paiduna yenglami. Adubu makoina ngasaidagi laigi thoram pangthoklibadu karimata kanaramkhidi. Asumna ima maibi aduna manida hairami. Akoina ngasaidagi laigi oiba thoram pangthoklibasi ikan kanadi. Kariguma numit tasila abadi apattaba thawai mirel adu mapangan kankhala ani. Aduna kari pambai tawduna nachanupigi thawai mirel asi kaugadabano khangdre hairami. Manisu ima maibi aduna adumna hairakpadagi mathawai yamna warami. Adubu ngahak leiraga ima maibi aduna leimagi nakong mayada sangsanduna sumna hairami. Leima nang kadaida leibage aina kauribasi nang tarabadi nangi hakjang polang asida nang amukta changu haiduna. Adubu angakpa mataw amada ima maibi adugi nakong mayada murung sonduna khonjel ama tarakhi. Aduga khonjel aduna ima maibida sumna hairakhi. Ai leimani aigi thawai mirel asi apattaba sangsar amamba taibung pan amada aigi isegi thawaina phajanduna thambiri. Aigi hakjang polangda ai changba ngamdre haiduna. Madudagi ima maibi aduna asumna hairami. Leima nangdi ahingbani nangdi ima babasu lei. Nangi damakta taibung pan asida miyoi mayam ama lei. Aduga nangi nachidi asibani. Aduna nangi nachigi thawai mirel adubu nangna namthaduna mafam madudagi nangi hakjang polang asida changu. Nangi thawai mirenbu aina mafam asidagi napangan hapigi. Asumna ima maibi aduna hairamduna manige sumangda laigi thoram madu amuk horami. Asumna ima maibi aduna laigi thoram amuk naungna pangthoktuna leimagi thawai mirel adubu mapangan hapirami. Aduga leima amamba taibang pan sangsara aduda machigi apattaba thawai mirel aduga kanna lamba paba horakhi. Aduga machigi apattaba thawai mirel adubu leimagi thawaina namtharamduna thorakhi. Aduga matam mamada leimabu luna tawjaramba mapu maboki thawai mirel aduna leimabu anganba taibang pan asigi lambenbu takpiduna masagi hakjang polangda leima changakhi. Madudagi leima phuklaungna hogalaktuna ima baba haiduna kaurakhi. Manisu machanupigi manakta changsanduna chetna konsinduna kapjarami. Aduga ima maibi aduna leimagi masada jantra ama sijanbikhi. Aduga sumna hairakhi. Ngasidagi nangi hakjangda apattaba thawai amatana namthaba ngamaroi. Nangi su nasada taibang semba mapuna mangal ama pinabi. Mangana dunani nangna nachigi thawaibu namthaba ngamlibasi
matam pumbada nangi wakhanda nangi nasada apattaba thawaibu napthaba ngamba sakti ama yaujai haibasi nang khangadabani thongna phana tungda thorakadaba pumba nangna mayoknagadabani aduga nachege thawai mirel asi nangna matam amada yung kai panduna leiraklaba matamda nangi ahamba polakadaba nacha aduda amuk nongna sangakpa yana lei aina masi haire haiduna su nang kiganu nangi ima babada isona kumai ama sanari madudi nangna mangani aduga nangi nasena amambani aduba hujikti amambabu angan nangna hujikti maithiba pire si hairamduna ima maibi edu sakki asumna hujikti leima mapa mamaga harau harau leiminaba phangjarami mayam phaiboki wari tangkakasi matang asaida loijare matam kharagi tungda mu leimana yum kai panduna leiraklaba matamda kari amuk tawrakadage haibage wari ama amuk semduna pujarake ngasigi oinadi mayamdagi kainanaba bidai laujari aduga wari asibu nungai birabadi channel asibu like subscribe amadi comment tawbira